Collard Scopes All Haina Kangnaba Magu Ani Kwagtagi Laitha Lukuldagi Local rescue Tobangamle Haidi, Ujek Ani Adu environmental activist Anish Ahmad Na rescue Matunda Moirangi Rans Forest Office ke staff Singda Sinarakibani Haidi Lamdamasida Toina Lamai Chakpa Amadi Umang Wangmang Kokopana Madam Oidaga Lamlaki Sa Ujekaya Leifam Leiraktabadagi Awaba Mayuk Nadibani Lamdamasidagi Maru Oiba Sa Ujekaya Mangsilakliba Siso Makogi Leifam Chafam Leisilaktabana Kwaidagi Chawba Madam Amu Oidi Haina expert Singna Fonduk Nadibani Environmental activist Anish Ahmad Na Haukiba Chahi Khara Asida Lamlaki Sa Ujek Singh Kannabagidamag Sinthaningai Oiba Thabakaya Paikatuna Lakli Mahakna Hosik Paubada Lamlaki Sa Makhal Contractor Prom Rescue Taurabatunda Forest Department da Sinara Krabani Sa Ujek Kanba Sige Mathakta Mahakna India gi Awang Nongpoki State Sing Amadi New Delhi da Pauba Chatuna Environment Amasung Wildlife Conservation gi Matangda Miyam da Awareness Piduna Lakibani